ꯐꯤꯜꯝ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ MSFDS ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯍꯧꯒꯠꯅꯔꯛꯄꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯉꯁꯥꯏꯗꯒꯤ ꯎꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯐꯤꯜꯝꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯑꯩꯗꯤ ꯐꯤꯜꯝ ꯅꯠꯇ꯭ꯔꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯨꯔꯦ꯫ ꯉꯝꯅꯕ ꯂꯥꯟꯐꯝꯁꯦ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗꯒꯤꯅ ꯂꯣꯏꯔꯛꯄ ꯐꯥꯎꯕꯗ ꯐꯤꯜꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯅꯧꯕ ꯃꯍꯥꯎ ꯑꯃꯗ ꯄꯨꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯎꯔꯤ꯫ ꯐꯤꯜꯝ ꯑꯁꯤꯒꯤ ꯍꯥꯐ ꯃꯃꯥꯡ ꯐꯥꯎꯕꯗ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯄꯨꯔꯛꯄ ꯑꯗꯨꯒ ꯐꯤꯜꯝ ꯑꯁꯤꯒꯤ ꯍꯥꯐ ꯃꯇꯨꯡꯗꯒꯤꯗꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯗꯕ ꯊꯥꯖꯔꯨꯗꯕ ꯃꯑꯣꯡꯗ ꯍꯨꯝꯗꯨꯅ ꯄꯨꯔꯛꯈꯤꯕ ꯇꯣꯞ ꯇꯣꯞꯄ ꯐꯤꯜꯝ ꯑꯃꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏ꯫ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝ ꯑꯌꯥꯝꯕꯗ ꯍꯧꯔꯛꯄꯗꯒꯤ ꯁꯤꯟ ꯑꯃ ꯑꯅꯤ ꯌꯦꯡꯂꯛꯄꯗ ꯐꯤꯜꯝ ꯑꯗꯨꯒꯤ ꯄꯣꯠꯂꯣꯏꯗ ꯑꯣꯏꯔꯛꯀꯗꯕ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯄꯅ ꯑꯌꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯅꯕ ꯂꯥꯟꯐꯝꯁꯦ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤꯗ ꯍꯧꯔꯛꯄꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯗ ꯃꯇꯨꯡ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯈꯪꯍꯟꯗꯅ ꯐꯤꯜꯝ ꯑꯁꯤꯕꯨ ꯍꯦꯛ ꯀꯥꯞꯄ ꯍꯧꯈꯤꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯗ ꯐꯤꯜꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠꯐꯝ ꯍꯣꯡꯍꯟꯗꯅ ꯂꯥꯛꯂꯒ ꯐꯤꯜꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯐꯤꯜꯝ ꯌꯦꯡꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯍꯟꯕ ꯉꯝꯈꯤꯕ ꯑꯁꯤꯃꯛ ꯐꯤꯜꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣ.ꯁꯤ. ꯃꯩꯔꯥꯒꯤ ꯑꯆꯧꯕ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯟꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯌꯥꯝꯅ ꯍꯦꯟꯅ ꯊꯥꯒꯠꯂꯨꯔꯁꯨ ꯍꯦꯟꯅ ꯍꯔꯥꯎꯈꯤꯗꯅ ꯆꯥꯎꯊꯣꯛꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯂꯨꯅꯤ? ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯌꯥꯎꯗꯕ ꯌꯥꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝ ꯑꯌꯥꯝꯕꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯔꯤꯅ ꯑꯌꯥꯝꯕ ꯃꯄꯨꯡ ꯑꯣꯏꯕ, ꯐꯤꯜꯝ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯋꯥꯔꯤꯇꯅ ꯂꯣꯏꯁꯤꯟꯈꯤꯕ ꯑꯌꯥꯝꯕꯅ ꯊꯦꯡꯅꯩ꯫ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯦꯡꯃꯤꯟꯅꯕ ꯐꯥꯎꯕ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯄꯅ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯃꯅꯤꯄꯨꯔꯤ ꯐꯤꯜꯝ ꯌꯦꯡꯍꯟꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥ ꯀꯌꯥ ꯑꯃ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯉꯝꯅꯕ ꯂꯥꯟꯐꯝꯁꯦ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯇꯣꯞ ꯇꯣꯞꯄ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯁꯤꯟ ꯈꯔꯒ ꯂꯣꯏꯅꯅ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯗ ꯌꯥꯎꯔꯤꯕ ꯁꯤꯟ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯗ ꯃꯦꯁꯦꯖ ꯑꯃꯗꯤ ꯄꯤꯔꯤ꯫ ꯃꯁꯤꯗ ꯑꯩꯅ ꯋꯥꯖꯔꯤꯕꯗꯤ ꯐꯤꯜꯝ ꯑꯁꯤꯅ ꯄꯤꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯕ ꯃꯦꯁꯦꯖ ꯀꯌꯥ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯎꯕꯤꯗꯅ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯐꯤꯜꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯃꯤꯅꯤꯁꯇꯔꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯋꯥꯔꯤ, ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯋꯥꯔꯤ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯉꯥꯡꯅꯔꯤꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯇꯥꯔꯨꯕꯗ ꯎꯔꯨꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯐꯤꯜꯝꯗ ꯎꯠꯂꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯁꯤꯒꯤ ꯏꯃꯨꯡꯗꯁꯨ ꯍꯥꯏꯅꯔꯝꯒꯗ꯭ꯔꯥꯅꯦ ꯈꯜꯂꯨꯕꯗ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯐꯤꯜꯝ ꯑꯁꯤꯅ ꯎꯠꯂꯤꯕꯁꯤꯡ ꯑꯗꯨ ꯉꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯏꯃꯨꯡꯗ ꯌꯦꯡꯍꯟꯅꯤꯡꯉꯤ, ꯎꯍꯟꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯌꯦꯡꯕꯤꯒꯗ꯭ꯔꯥꯅꯦ, ꯎꯕꯤꯒꯗ꯭ꯔꯥꯅꯦ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯅꯠꯇꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯑꯩꯅ ꯈꯪꯂꯦ ꯍꯩꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯆꯕꯗꯤ ꯅꯠꯆꯗꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯐꯤꯜꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯤꯜꯝ ꯑꯁꯤ ꯆꯍꯤ 10 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯌꯦꯡꯕꯤꯒꯅꯨ, ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯑꯉꯥꯡꯁꯤꯡ ꯌꯦꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯑꯊꯤꯡꯕ ꯑꯃ ꯗꯤꯔꯦꯛꯇꯔꯅ ꯊꯝꯕꯤꯕ ꯃꯥꯜꯂꯤ꯫ ꯑꯊꯤꯡꯕ ꯑꯗꯨꯃꯛ ꯊꯝꯕꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯣꯝꯊꯣꯛꯄꯤꯔꯒ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯈꯜ ꯐꯥꯊꯕꯤꯔꯒ ꯑꯗꯨꯃꯛ ꯌꯦꯡꯍꯟꯕꯗ ꯀꯔꯤꯕꯨ ꯀꯥꯏꯕꯒꯦ? ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕ ꯑꯗꯨ ꯐꯤꯜꯝ ꯑꯁꯤ ꯌꯦꯡꯍꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯁꯨ ꯈꯪꯍꯟꯕ, ꯎꯍꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫